Kurumzari, ISTV News Bank Tabri Puruput Taranosari, Jose Handa, Nasigimur, Boxing Lobisi. Zuko Tampakta, Nagaland and Manipuram, Loxilak Pupu Yaning to Fondotuna, Sataribapung, Kungamari General Strike na, Mohosai Punsida, Akai Pire. Manipurgi Sanori Singi Amadi Saigi Awara Pakudima Atumatamda Pigani Haina, Youth Affairs and Sport Ki Union Minister Sarvananda Sonowalna Haikre. Amadi Mayai Kabasinzak Seasonaba Nahanina Pigliba Nupamasama, Langolda Sabaloi to Yum Amagi Ising Tenkida, Pung Amarom Tingduna, Tamamle. Sandro Pizri Zuko Tampakta Nagaland and Manipuram Loxilapu Yaning the Pongdo Pamadi, Manipur Sarkana, Masimatanga, Subsaba, Tabak Lokatabu Yaning the Fondotuna, Setkibahin Nungadige, Committee for Koziri Zukoland Boundary Resolutions Amadi, Ipsana Satariba Pung Kungamari General Strike Asina, Manipurgi Mohsa Punsida Sauna Kapapire, Satariba General Strike Asi, UCM Amadi, Amuko Yona, Tongan Balufamdi, Political Party Karana, Sogot Libani, General Strike, Sogot Penny Singaba Muikana, Lambida Tortuna, Asset Awoxing Timbu Tabak, Satanaki, General Strike Asinamarum Oiduna, Quaraman Kaitil Kanakide, Milo Singayama Tong Hanakide, Sarkargi, Tommy Singh Office Kabi Sang Namki, Oil Pump Sing Tong Hanakide, Bang Sing Mahoksagumato, Tonakide, Arapamadi, Anakpada Sakadaba, Passenger Gari Sing Senakide, Adamuinama, Flight Service Study, Hombalakide. Housing Fawgidi, General Strike Manung the Palm of Todo, Topi Pau Pangdre, Police Nasumafum Kayada, Saxon Torang, Lokatuna, Miamgi Punsim Sunglantum, Nak, Siena with Tabak Satari. Pung Kunmarigi, Manipur Banasina, Tawal District Mohosagi Punsidasu, Sauna Kapapire, General Strike Asina, Tawalamadi, Yaripokel Tong Lonake, National Highway, Infalmore Lambida, Gari Senakide, Sarkargi, Office Lanayamadi, Government ke Mahi Tampam Sang Singsu Kanakide, Ban Sokopamui Kana, Lambida, Tayar May Tadun as a Hoxing Tinki, Kambok to Leba, KM, Blooming, School Game Mahiri Singna, National Highway Gate, Nagyata Paring Leftana, Nagaland Lam, Kopsilakpa, Yaning Daba Fondoki, DC Office Tamna, Sanaba Honrapada, Police Nothing but Pibadagi, Hanki. Pung Kunmarigi, Banasibu, Sawaladuna, Singzamai Nupi upon Balufna, Singzamai Mangum Lakaida, Wakan Mipam Sataki, Zuko Veligi, Lam Nagalena, Copsin Bianing de, Government Miami Ihulkanga, Tabakto Biu, Haiba, Placard Sing Seasonaki, Lufki, Publicity Secretary, as Sumitina, Levaki, Mapimapa, Werba Singna, Manipurgi Lam, Mangdanabamadi, Todo Watokaya, Loisin Bangam Dana Labasi, Yaning de Haike. Hauji totally what Haudoxing si boundary gi, Ade Tongan Tongan Sukayagi, Lucinba Haitaba, Masiki Sarkar, Sinatumina Lesilagamana, Pambadona Labegi Mahuta, Mapimapa, Amoi Begis, Chabawafalona, Honorable Minister Nazukoveli, Togo Ase, Atubamatanga Lucimbina, Navasinga, upon Manapiluki, Maikagi, Minister, the Punin Sinzari. Angom lekay Merapai Lof Nasu, Nasi Satariba, Ban Mapungpana Sawatki, Merapai Singna Tortuna, Infal Yaripok Lambi, Tingbugi Kongjang Sangsinki, Manipurgi Zuko Valley Gilam Maset Amafawa Mang Yarway, Miana Sansilapa Kongjang da Mapungpana Sawatkani Hari. Maraksida Mau Council na Kokopung Kungamarigi, Ban Handokle, Habi Matanga, Nasiopung Tararum Taba Matamda, Council Asigi, Maruiba Office Bearer Sing, Suna Yauduna, Akanaba Mipamama, Mau the Pangtokre, Council members sing Kangalamdana, Matokaramna, Bangi Kongjang, Handolibano, Haina, President Takat Krehari. Council is in the Sansilab Kongjang Asiga Marilena, Government Ka Unaduna Yanabama Talekide, President Masada, Pressure Karatagi, Ban Asi Handokibani, Haibakanguiluna, President Masa. Moral Gronda from Tadokre. Makatana, Hana Lautokiba, Jun Amadagi, Economic Blockade Yauna, Sanction Getable Kongjang Sing, Sanction and Warif Lokre Hana, Council Sung Committee to Fangba, Tazabaya Pawan Hari. Mau Council na General Strike, Handokle Hana, Nasi Pauche Sing da Pona Krapasu, Mau the day, Council Simaki, Amadi, Mau Students Union Gate, Volunteers Sing, Tortuna, Nasan Highway Tingi, Akan Kongjang Sataki, General Strike Manunda, Mau Ketel that Dugan Sing Amadi, Hotel Sing. Tong Lonaki, Gary Senakide, School Sing Tong Lonki. Housing Fawgidi, General Strike Munung the Farm of Todo, Topi Pau Pangre, Police Nasu, Mafum Gada, Section Torang Lokatuna, Miamgi Punsi, Sunglantum, Ngak Sen with Tabak Satari. Manipurgi Sanori Singi Amadi Sagi Awatapa Kudimak Atubumatam the Pinaba, Pigani Haina,
Youth Affairs and Sport ki Union Minister Sarbananda Sonowal na ngasi takyal da leba Sport Authority of India sai gi complex ta Modern Fitness Center ma hangdokpa gi thong da haikre ngarang infal da thunglakiba Union Minister sin ngasi sai complex ta Fitness Center hangdokpa gi loina sai gi director ma di course sing punna phamina duna award apa sing gi matang da kanaki Union Minister na sai gi leriba sanana bagi equipment sing jengchen ki Union Minister na paumi sing da phongdokiba da sanaba gi lamda India gi manung da mangjil thariba Manipur gi sanoi sing gi award apa ma di sai gi darkar leiba sanaba gi equipment sing Bharat Sarkar na soidana pigani haibagi thajaba thongki Purpose is to visit the condition and like whatever facilities are available here. It was to be assessed, number one, and what are the future requirement will be more to add this thing, importance of this institution. So that's the main purpose of visiting this center, and also trying to know the conditions of the athletes and also the facilities and like number of courses and whatever modern like facilities are required to improve a particular center. That is to be seen. That's all. That's what they have already informed me. Definitely, Ministry will look into it. Because whatever possible on our part to extend support, that would be done. Ngasi Sai Complex ta Fitness Center hangdopi thormadu da BJP Manipur Pradesh ki President Te Sawa yauna atei thou puba kya su sokya Union Minister na ngasi Loktak Pat amadi thanga gi award pa kya su yengsin ki Mayai kabachinjak sizinabani thajaba nahani na Langol gi Joseph Colony da saba luisindriba seki yumma da hapa ising tanki manung da sai tarahum doida ngariba nupa masama namdunu kumtha laga makung khumjinduna pung amarom thamlamle tamthriba thodo du yaning da phongdoktuna Langol ningthau lekha gi miyamna welfare organization gi sanglelda mipamama pangthokre thodo du da senaba thangmilen haukif sahi tarama palamadi singlemba sahi kuma thoi lampel police na fagat asibagi khayatagi nanthorok laba nupa masadu lekai du da leiba yumnam Indrajit Kauba amagi masanupa NIEMS English Academy da class 5 tamliba nanauni thaudodu nupa masa tarukna Langol gi NIT manak leiba football ground da football sanaruraga mafum aduai da leiba pukri amada iroiruraga halakpada lambida thokibani saba lusindraba yumamada Dendrite kumba karigumba drug makalama sizinaduna lerambani haiba nahani na angang sing adubu paraga kian kanganduna wang pongki angang mangabu thadrok laga nanaubu powerga yum duda hafa tenki gi manungda kairak thaduna kumtha halaga kairak tu singkat khraba matungda mathaktagi tenki du makum khumjin kibani hari pawadu atai angang sing aduna lekai ki miyam da tamki miyam haroktuna mafam adu tana laklaga yengbada nanaudi miyoi aniduna hana singkhatlaga thadoklamki hari nanaugi apokpana masanupabu tenki gi manungda pung amarom tamthiba miyoi sing aduna thambikiba adugi damakta miyoi sing adubu serak pigedabani haiki welfare organization Langol ningthogi secretary N Nabagisorna mafamasida asigumba thaudo thuanba laibak thibani saba luisindriba yum singda yumbu singna thuma matamda saukidar thambiu haiki Sigi stage da sarga tenki palga thammiba yum masibu sogwida ka kanda thambidana masibu hundo thambiba sei yumbu sibu jo wakhal kitang nuai taw phauje aduna ngasigi media ki site ki akoi na hajening basi suk sathiro tanja asida Manipur ki phibam asida asigum lo kasul lai traba problem ne aina mayam na longna re bisidagi mairik pidagi majau bi olaga akoi thokoi aba ka je thokna ba akoi jam kana hona jabani Megitang kunithoida High Court na takiba order magi matungina Jennings ta postgraduate ming sanabagi application form pisanbagi aroiba matamadu lakliba megi kungamanga ge nungtilpung mga fawa sangdok le haina Health Services ki Director Dr. Okram Ibonsana thadrok pacherol man khanglakli megi kungamanga da hana counseling pangthokani haina torumbadu megitang kuntarukta oina hanagi mafam amadi matam adumaktada pangthoklagni haina Director gi serolasna khanglakli Government Higher Secondary School Nepal gi Common Entrance Test ki form pisinbagi aroiba matam hayeng nungtil fawa sangdok le hari kada Karen Bikhok unit na ngarang Karen Bikhok nupi samas ki ima singa khusam naduna mayai ka basinja ki mayok ta sangsinba drive ta yungo liter sohum fagat pangam khre pagalaba polam sing mai thaduna mangan khre
ngasi nungthil nong yaw na sitkiba kanba nonglei nungsina Imphal East ki mafam kayada school yaw na yung kai kaya hundokre yumnang kunogda leba brick farm amagi jinga mayam amasu park sana akan manungsina hundokre hari hauji pawgi martana atem prem tang lamanisi Salaya punba lamsing nupi lufna mayai kaban nisa gi mayokta jungitang amadi gi kongjang sangsalagani nisa yuan ba amadi sariba singi misang da kanagumba singna su leptana basu lofasna khanglakli sangsin gadurba kongjang asida miyamna mateng pangbiu hari MPP के जनरल सेक्रेटरी ओरंबा सिंगजमैदगी सोग्राफम दिलीपना पार्टी के प्रेसिडेंट सोबाकिर नमदी पार्टी के मायोक्ता मीडिया दा फोंदोरलिबा वाफम असि अरानबु युमफम यावदबनी मसिदा प्रजामियामना थाजबिगनु हाइना मणिपुर पीपल्स पार्टी सनोरा मरुफ के प्रेसिडेंट इन चार्ज ना खंगलकली पार्टी असि के प्रेसिडेंट नमदी मरु ओइबा मेंबर खुदिमक प्रजा सिंगदमुक्ता लैबनि हरि India's Look-East Policy Act East and Southeast Asia Britain's Borders Highways that numitini subna satagada international conference sama ngarang Manipur University ge centenary hall hodokre ngarang numidang pung 3 minute kuntrarom tabadagi numidang pung 9 minute kuntrarom taba fawba conference adu sataki hawdopagi thromda chief minister kam ibobi MP Dr. Molari Manohar Joshi, Manipur University के वाइस चांसलर प्रोफेसर एस नंदकुमार शर्मा, सेंटर फॉर पॉलिसी रिसर्च के प्रोफेसर ब्रह्मा चलांसी, साउथ एशिया सेंटर फॉर रिसर्च इन रूरल एंड इंडस्ट्रियल डेवलपमेंट चंडीगढ़ के प्रोफेसर सुशा सिंह गिल अमदी सेंटर फॉर रिसर्च इन रूरल एंड इंडस्ट्रियल डेवलपमेंट चंडीगढ़ एग्जीक्यूटिव वाइस चेयरमैन राजपाल मल्होत्राना मरोइबा म्यूजिक मिनिस्टर गाखी Southeast Asia के लेबाक नेपाल के डेलीगेट सिंगना सरुक यारी थरोंगा मरी लेना चीफ मिनिस्टर ओकम इबोबिना हाइखिबदा प्राइम मिनिस्टर नरेंद्र मोदी ना अवांग नोंपोक लमदमदा साकट थरोंगी दमकता अखनबा मियंग थमलोकपा असिना यामना थुना अवनबा मा पुरकपा ngamlagani Look East policy da lalol itiki yamna maroiba thongama Manipur na oiri sel thungi fibam sokton leiba Manipur da marisuba finance commission na Manipur bu special category gi status uhendaba sina sel thungi awaba leire Look East policy da hena mieng thamluduna Manipur sarkar na su information technology horticulture tourism power supply medical plant energy amadi health da maroiba mieng thamduna sakot khongthang kya locally haike Special category state of the entire Northeast has been the link. I don't know what shall we do for us. We don't mind whatever we receive from the center. Maybe from the 14th Finance Commission award, we will definitely use our share whatever we receive from the center with economically. And we will not use this money left and right. We will privatize. Which area? Whether education sector, whether health sector, or whether communication, or whether IT, whether tourism, or whether sports. We will privatize. And whatever we receive from our share from the center, maybe transfer of central tax and all these things, we will definitely use economically and where the priority sector. But most of the northeastern states, the entire region, most of the states, it seems a little disappointed. Dr. Josina, India के Look East policy की खोंगथांग सी नोम की खुमांग सौसलकली प्राइम मिनिस्टर नरेंद्र मोदी ना हंदकसु म्यांमार के खोंगसता तोंगान तोंगान बा हिरमदा हेना साउखनबा मरी सेसिनन क्रेहरी. And I am confident that the sagacity of this area, the vast experience, cultural experience of this area, has the potentiality to provide leadership to the rest of the world to agree to resolve all conflicts through a process of dialogue, if possible on the basis of those 3 points which I have mentioned above. I wish this conference will give us a roadmap, and the coming 2 days will give us a deep insight into this problem, the thematic problems, and if possible, the consequences of creating a stable, prosperous, peaceful Southeast Asia for the future. Sometimes, if I am permitted to say, for the future of a consciously evolving human civilization.
Assam ki Kasar district ki Udal Tarapurda leba Grace English School da class 10 tamba wangu mamang sawal dagi sanasam dayabi sei tarataru apokpa jiten kowa mahiruema school campus ta chingnana oibam ongda ngarang sire misi singi matang da Manipur government na tikana ba desamna dabi tori mahiru luf asigi office ta pangtho pawgi mifam da general secretary T Prem Chandrana haugi batang kunda dayabina maki apokpada maki medam da phone torokna ba SMS ama Taraki SMS adu tangkun ga mathogi numidang da thengnabadagi phone tobada larik pari haina phone pahalakide ngarang yu pung 10 minute kunthrarom tabada school adu da tamba wangu dagi mahiroi amagi yumda dayabi school campus ta leiba purkhida tasinbadagi kanbang amhodre haina pau piri haina imungda pau yorokhi imung manungi mioi amata yaudra ki haksang post mortem torbo matung haksang loba lakadoribra lakloidaba oirabadi mathongam pangthokrage haibani singba school gi maikai digi thamlaki misi si singnaba leibana maki haksang nona post mortem tawraga misi sing matang langla langjil puthoktrabadi desamna tumina leiro hari koi mafam chida mukhanna koi ri post mortem to biwo aibagi potuni aham ko ne thamni si ani suda misi sigi matang da koi Manipur government ki miyuk thadu na mafam chitla kanda masigi matang da chumba langang jin to biwo ai umma sida Manipur government na thawoi da na masi tasin da masi da kai thawak sigi matang da singma langang ni ko to taragadi desamsu koi mayu sing lupa mo ena mayu sing da solopani na masi desamsu khak tumile lai tholoi Gari huran ba miyo yani ngarang numidang North AOC dagi huran duna propa Honda Activa amaga konana anjumana faraga Imphal Police Station da sinakre paraba miyo singa dudi Thoksom Arun Kumar apokpa TAs Iboso Sagolbal Hainobok amadi Maisnam Prem apokpa M Rajen Wangkhay Yongnan lerak tagini haina anjumana khanglakli Manipur da sabagi sang hengalakpadagi van tongduna school chaliba mahiroi singda awaba kaya mayoknare haina MSF na thadropa cherol mana khanglakli van service toriba kangbuna su seat capacity gi wangmada sendong khakti khanduna pikliba mahiroi singbu puba manba thongama chatharliba si tungi yumbirel oigadoriba mahiroi sing yenglaga MSF na haksin lawi hari mamang sahida van tongduna school chaliba mahiroi sing wan thoduna laikana fawa yaukrabani school authority na su van service toriba singna yeng sangadabani masing matang da tang kunmanga da MSF na van service toriba singa kana nainaba mifam pangthoknaba sem sari hari Art and Culture ki Director Dr. K. Susila Nimitara Nigi Manungda Fam Thadu Haina Maoist Communist Party Manipur ki Secretary Publicity and Propaganda Comrade Nonglel Maitin Thadropa Cherol Mana Khanglakli Party na maki matakta siriba Maral Singh asi phawwa sengdokpa ngamdaba haibasi Maral na yomle takpani maki matakta siriba Maral Singh miyamda sengdu natragana numit 10 nigi manungda fam thadokdana onna tainana thabak torlabadi mahakpu wayal naba sem sabalore hari miyamna senjau paiba sangaleba mioi gidama wakat mifam phamba amadi ngakpi naba wafam hairapagi mohutta party gi thabakta mateng pangbiu haina serol sina khanglakli Mari Suba State Level Watermelon Festival Pangthok Tringai Mawinena Ngarak Nahakpam Foundations for Development Gi Secretary Santa Singa Nahakpam Horticulture Department Thobal Gi Field Assistant Ningombam Sam Sundar Department of Horticulture School of Agriculture Amadi Central Agricultural University Gi Resource Scholar Amadi Paumi Singaluina Thobal District Farm Taramanga Yingsin Kre Megitang Kungamanga Tagi Kuntramathoi Fauba JM Holda Pangthokadoriba Festival Asida Sorak Natan Sani Rom Handbagi Watermelon Su Putokadori Indian Journalists Union Gi Numit Humi Setakadaba Nipalak Suba Plenary Session Bhubaneswar Dang Sidigi Hokre Mipamasida MJU Gi Vice President Ratan Luang General Secretary Jit Ningomba Amasung Member Sonia Saruyari Mipamasig Matangda Union Gi General Secretary Su Oriba ISTV Gi Joint Editor Jit Ningomba Napirpa Report Ma Dorendro Numit Humnisum Zathagaba Indian Journalists Union IGU gi Nipan Suba Plenary Session Ngasidagi Akoi Bhubaneswar Laiba KIT Campus number 7 da Hokre Hokdopagi Thoromda Khoigi Urisagi Information and Public Relations gi Akoi Minister Oriba Sri Atanu Savasasin Nayak na Akoi Chief Guest Odina Hokdoki Hokdopagi Thoromaduda Akoi IGU gi President
SN China aduga Secretary Amar aduga Odisha Journalist Union gi State President Prabhat Das Saru yaki maruina akhoi Manipur dagi miyoi ahum maruina Amzu gi Vice President Ratan Luangcha akhoi General Cell gi akhoi Punapom gi Sonia Soren samamade ai samak yauna hairiba hogi plenary session asida akhoi saru yari maruina ngasi pangthokiba mifamda akhoi all India gi oina akhoi Supreme Court na pikhiba ruling adugi makhata na akhoi Majithia West Board chitana अखोगी ट्राइपार्टाइट मरुइना ट्राइपार्टाइट कमिटी सेमबा स्टेट सेमिनारगी वफम सिंह थंकी मरुइना अखोई ओडिशा की ओइनासु अखोई ट्राइपार्टाइट अखोई टॉक कमिटी अखोई सेमदना मरुइना अखोई हेल्थ की ओइबा तोंगान तोंबा स्कीम सिंह फंगनबा वफम सिंहसु अखोई जगेस ओखिबा अखोई नायकना फोंदोलमकी Yaripo Police Station gi manung senba Kethel Manbi manaki Bongpal Khulenda ngasi pung tararom tabu matamda Anisuba Sam Rifles Anisuba Pera amasung Thobal Police Commando gi apun bakangbu amaga KNF ka khut thonabada lofasigi kaderni haiba ahum sire hari mafamaduda ahenba security thomjinduna numiyungba matung fawa nomai kapagi makhol taki lekhiduba singi manungda Pauland Khongsai Koba Church Secretary oiba musu yauri hari Mao Council na Manipur gi lam Nagaland na loksilakle haiduna kaukiba Manipur ban Manipur gi civil society organization singna maru oina tampaki civil society organization sing sogatuna Manipur sarkar bu miyangi apamba adu thabakta onto hanaba yawagi tanja adu Mao Council na sarkar na thajaba pirakle haiduna ban handokiba du miyamda charak sehing nahan kiba adu coordinating committee National Highway Contractor na nuaita phongdorle Mao Council amasung sarkar gi aronba agenda lairabra hangle SSA gi makhada School Management Committee na classroom gi ka amamam jirigi school tara marida sabgi thabak sathariba asi mari leinaba authority na thuba matamda mieng sangbiu haina desam na khanglakli thabak suba mi gi masing yambadagi oja singda ake khang pibagi thabak sathariba si khudakta lepiu hari quality control tawba tawdabra haina yangsinbagi mahutta MLA na thika subada yauksilabagi maram karigino hari MLA haibasi thika sunaba leiriba contractor hanglakli yanariba school taramarigi headmaster amadi committee gi convener gi oiba miphamama tang kun gatareta desam headquarter da pangthokadurba asi mari leinaba singna saru yanaba khanglakli Thame banda leiba Lila Singh Khonangkhong High School da class 7 tamliba mahiroi ani ngasi fawa langla langjil khangba ngamdababu Student Union of Kanglei Park sukna taraina lugdi hari Manipur Sarkar gi thoksadaba mong matawadu lebak miyam na safong rakpani hari athu matamda mahiroi khunai gi khanduna makhoi anibu thadok piraknaba sukna khanglakli hoji pawmakta tembre matang lominaksi Amakasuna Taramnoksari Bishwa Sambada Kendra Manipurna Sinduna Ahum Suba Devasri Naranda Jayanti Thoram Ngarang Manipur Press Club Tapangthokre Thormaduda Biswa Vidyalaya Bhopalgi Vice Chancellor Professor B.K. Kutiala Biswa Sambada Kendra Manipurgi President Braj Kumar Sarmana Singh Myukyana Surgaki Thormaduda Ponafam Pausegi Editor Robindra Sarmada Divasri Naranda Journalist Award Pidun Ikai Kumnaki Toronga Marilena V.K. Kutialana Journalist Haibasi Mia Marakta Amaga E. Pau Fauna Hanaba Ngamba Sakti Lebamani Journalist Singna Society Asi Apamaka de Puranaba Honari Haiki. Perhaps there was certain other kind of science, other kind of technology that enabled Narad Muni to transmit himself bodily from one place to another in seconds, in no time. It is mentioned many times in our Shastras that he travels from Devalok to Mrityulok to Deathlok. Nominini ki Khongsata Imphal da lakhiba Union Youth Affairs and Sports Minister Sarvananda Sonowal na ngasi BJP Moirang Mandal Office sangakre loinana mahapopugi thorom ama Mandal asigi advisor P Sarchandragi Moirang Phairen Bamlekai da leiba mayumda pangthokre thorom asida State President T Sauba General Secretary Administration M Asni Kumar Moirang Mandal gi thaupobu kyasu sarugaki Mandal gi makai dige haujuk Moirang da state land oina acre sohum leiriba Takmu Sport Complex ta water sports events singi university thambinaba
अतोपा इवेंट सिंगिना बिष्णुपुर डिस्ट्रिक्ट हेडक्वार्टर गा नकनन लेरिबा लमदानदा यूनिवर्सिटी असी साबिन बतक्सिन के मोयरांगांखा लेकाइदा लेरिबा लंपाक असिदा मिनी स्पोर्ट कॉम्प्लेक्स अमसु साबिन बतक्सिन के सोनोवालना प्राइम मिनिस्टर ना पामलिबा अफबा लेंगाक साखटपा अमदी अफबा ngaksil हाइरबा मरुइबा वाफम असी मफुम खान होनसी हाइकी as sons by the people of the country to form the government of Delhi that definitely will ensure the three things to happen in the country: good governance, development and security. So these are all three important points have been addressed very sincerely by our Honorable Prime Minister and his colleagues and my government, and we are very much hopeful and we must give faith in the dynamic leadership of Narendra Modi ji, how he has taken the agenda of our country to the globe and how he has convinced the people of the globe, all the living nation of the world, that India is the most ideal nation of the world. अमरोमदा ngarang Churachandpur gi New Lamkada leiba YPA hall da BJP gi oiba miyam gi mifam pangthokre mifam aduna Union Minister Sarvananda Sonowal su sargaki Manipur State ki BJP gi President T.S. Sauba yauna BJP gi atai karmi kya su sargaki tawanga mari lena Union Minister Sarvananda Sonowal na haikibada ADC Singda Hakthengna Darkar Labor Senfam Singh Thadaduna Maning Makhatamna Praja Singhi Tabak Toholagani Lamdamasida Senja Tumza Laitaba Santi Leiba Saukot Palamdamama ONC Harbade Congress Party Maru Pukna Miamna Langtok Patangai Fade Narendra Modi na Lusingba NDA Sarkar na Awangnompok Lamdamgi Saukot Torangda Miang Tamle Handak ADC Mikhalda Praja Singh na BJP da Sakti Sinarbade Churachandpur da Union Sport Minister gi Makada Football Stadium Amasu Sagani Haina Thazaba PK Economically, culturally, socially, politically, in all aspects of development, let not this become the focus goal of the country. So please, my dear brothers, you have many problems as narrated and uttered by my friends, particularly the Kapil Gaur. KD Group of Companies na Sinduna X-Tax, Lease, Tinbart, Amasung, Bricolite, Autoclant, Aerotat, Concrete Block, Architects, and Structural Engineer Meet Ama, Ngarang Infal Hotel Pangtokre. Tarmaduda KD Group ki Customers Support Officer Nipul Kumar Sharma, Somi Enterprises ki Proprietor T.S. Jotinsu Suryaki. Indian Army da Lieutenant Colonel Orambada Natana Higher and Education Minister Oramba Hawam Bubon Sakibitang Kunmathuida Singamatata Leba Masagi Mayumda Lekidre Mak Masagi Say Marfutaruk Shukre. Protection of Children from Sexual Offense POCSO Act Lisingani Taranithogi Makada Sexual Assault Tobagi Case Amagamari Lenena Lupa Lak Anige Compensations Numit Kuntranigi Manunda Pinaba Special Judge POCSO Manipur Iski Courtna Sahi asigi March ki tang kunmari da state government da pikibo order in the bigidama special adjust POCSO Manipur East Aribam Guneswar Sarmana ngarang nauna Manipur Sarkar ki Chief Secretary da notice issue tokre sexual assault nanglibi angang adugi apokpi Saubam Ongbi Thoibi Debina Human Rights Law Network ki matengalunena mamang da takibo order adu sanahanaba application nama file toropadagi notice issue tokibani haina Human Rights Law Network ki Director Rakesh Mehubam na thadropa serolmana khanglali National Highway Number 2 gi Senapati da police na gari sing khamlaga lupa sani lo hore masida Deputy Chief Minister na Miang Sangbinaba Manipur Divers Association da bitori Amarom da National Highway Kuntha Taret Infal Jiri lambi gi Fasoi Kaithalman Bay Scotland None Nungba Lengang Tabi amadi Jiri ne Singba area da leba police check post taret asi Jiri amadi Kaithalman Bay khalta da thambinaba Home Minister gi pukning su singsilli Manipur Police ki Constables Oibat Mui Amadigi SP Capsule Sani Marpu Fagatle Haina Minithong Mayalekai Development Organization ki President Zakir Hussain Fangdurli Organizations Asina Central Masjid Committee ga Punna ngasi drive sathabada Golavati Mayalekai da Mui si Fabani Paraba Police Constables adudi Muhammad Zalifkar Ali Apokpa Amjad Ali Uruf Arabti Dagine Maka Lakminaba Mui Amidi Sen Krahari Makatana drive asi satakigani haina Zakir Hussain Fangdoki Ada ikon mahu warak watim degi mahu masasi Puji ikoi da surrender tawre mahu matum tawjoroi na haire
ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏꯕꯁꯤꯗ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯥꯒꯅꯤ ꯑꯃꯁꯨꯡ ꯂꯩꯀꯥꯏꯁꯤꯗ ꯃꯁꯨꯝꯕ ꯐꯠꯇꯕꯒꯤ ꯗ꯭ꯔꯒꯀꯤ ꯀꯔꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯔꯨꯠ ꯑꯥꯎꯠ ꯇꯧꯅꯤꯡꯉꯥꯏꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯕ ꯌꯥꯝ ꯀꯟꯅ ꯆꯪꯁꯤꯜꯂꯤ ꯑꯃꯁꯨꯡ ꯆꯪꯁꯤꯟꯈꯤꯒꯅꯤ ISTV की सर्विस प्रोवाइडर ओरिबा डिस्कवरी केबल लमलोंग NG केबल खुराई कोनसम लेकाई 3 स्टार पांगई अमसुंग सोमबुंग लमलाई गे मैन ऑप्टिकल लाइन ngasiyu pung 4 minute kuncharom tabu matamda lamlong thongkhong da tatpadigi network asina konba mafam singda thorom yengba fangdre hari Nangbam Sagai Developments Association Sinduna Korengaida Leba Ivudo Kuman Apopagi Lifamda Hekalekat Tambagalunana Sagai Sigi Mithoi Mihal Labasingda Manamatum Piduna Pukning Tawatre Tarmasida MLA Biren Association President NG TS Kumar Secretary Arun BSF Headquarter Gi DIG M Sonowal Sagai Piba Dinamanisu Surgaki ngasi nungtil nong yaw na sitkiba akan man nonglay nungsitna Imphal East ki mafam kaya school yaw na yung kay kaya humdok raheri hoji pagumrak tana atembe brem tang lopanisi MU gi makada hojok zik fangthok liba BA BSc BCom second amasung 4th semester exam gi ngasi pangthok kadabasing Manipur ban leibana maram oiduna mahiroi singna mapung phana exam da saruk yaba ngam khidre ngasi gi exam thaba phangudroba mahiroi singi khanbiduna ngasi gi subject singi oiba akhanaba exam ma toba matamda senbinaba desamna pukning singsli mahiroi singi khanbiraga ban koriba lup singna tangai fadana kawba tarabasu education ga mari leinima singde sungsoi soidana komthok piu hari AB Films ki Manipuri film Mana Mana bagi Yaifatongni Thorom ngasi singjam mayangmam lekai mandap ta pangthokre tormasida All Manipur Student Guardians Organization Secretary S Sumati Senior Directors Guilds ki General Secretary Jitendra Ningomba Theater Activist Firoz amasung Wangban Higher Secondary School ki lecturer Usam Ibol Susogaki film asi GS Manau gi mayakta Island Sogak from na producer amasung direction pigadabani Boni amasung balana maroi basaktam langlei Thang tagi lamjan ba oza Gaurakishore na laikidabada Maitai National Front amasung International Observations Committee on Puyamai Thabana awawa phangdokre amaromda hawbam bubuna laikidabada BJP Singjamai Mandal na awawa phangdokre Imphal West Police Commando na thasi kumathoida Uripo Khaidem lekai digi Pirpak Progi miyoy ma fare Police Department gi PRO gi Serolamana Phagalaba miyoy sigi maming Mutum Dinesh sei kuntraumdoi apokpa rabai Yaripok Yambem Lekai Dagin Hari. Numit Asimakta District Asigi Police Commando na North Sigi area digi URFL gi active member Masufare Pagalaba Mioye Sigi Maming Kumuksam Lakshmi Nath Sai Kuntrambari Apokpa Sasi Kratong Polem Lekai Dagini Amromda Bisnupur Police Commando amasung Tare Subasam Rifles ke pun bakangbo mana Moirang Kuno Haugram Part area dagi KYKL gi Mioye Masufare Pagalaba Mioye Sigi Maming Oinam Nanau Sai Kuntramathoi Apokpa Ibuhol Kawi Hari Hausi Makata Nagasigi Sanawi Pau Lominise Haujik Sanui Paulo Minase Manipur Veterans Association Sinduna Mapal Kangjebungda Tim Kunna Group Mari Thona Khaidokuna Sathariba Taratare Suba Silence Cup Veteran Football Tournament Hayang Loisingani Torombadu Organizing Committee ki khudong sal kharadigi makhataba order ma thok tu fabo matam kaktana yeithok le haina committee asigi General Secretary TS Ibotomina Fondokre ngasi Mapal Kangjebungda pangthokiba Paumi Singa Unabaduda mahakna makhatana tournaments asi sahi yam silaklaba ahal oiraba singna masamu phana punsi nungsangna nungaina leinabagi damakta sinbani sahi sudaba sanaroi sing yoksilakpana tournament asibu masak thele masi matungda tobiganu loinana lebaki athingba laikiba maramna hayang loisin ngani toramba tournaments asi organizing committee gi order ma thotru faba matam kaktana hi thokle football bu pamjaba singna waru bidanaba committee gi site gi afil torle Tratis ba challenge cup ki finance match aji lalibu tang kumari Sunday numida akoi han schedule to Germany adubu leba ki ba banama yam kanna toruk pasina akoi barton ton invitation pitok pachin kudong chahu daba khare lebudagi akoi tournament si matam kaktana yethok chare matangi picture ji akoi meeting taro matungda mayamda mu circulate to jarani Top FC Sinduna Social Athletic Club ki ground da Tim Tara Nepal na group mari thokna khailok tuna sathariba fast let
Athokpham Chauren Singa Memorial 7-a-side Men's Open Football Tournament ki ngasi sanakhiba ahanba match da YOC Naharuf laktabadagi WFC Team B Moirangkhomna walkover lokre anisuwa match ki sanakhibada EUSC Telona YPO 12 Konangkhongbo goal mangani da maithiba pikre EUSC Telogi goal singadu Ibotombana goal ani Jiten Ramanda amadi Naubana goal amam sanki YPO 12 Konangkhonggi goal ani aduna Kali amadi Rocky sanki Tenta Khongbal Welfare Association sinduna Tenta Khongbal Multiplex Ground da Tim Taranipalna Grove Taruk Thokna Khaidokuna Sathariba TKWA Trophy gi ngasi sanakeba semi-final match da CMT Athokpham JFC Tenthabu goal ahum sinoda maithiba piduna final changkhre KYSU Karen Bikhokna Marisuba District Level Village Open Volleyball Tournament ki winner oikre PBM Brickfields Wangjing Savul Sekol Lekaina Sinduna PBM Volleyball Ground Team Nepal Group ani thokna khaidokuna sathariba Marisuba District Level Village Open Football Tournament na solution kre ngasi sanakiba aroiba match da KYSU Karen Bikhokna SBA Sekmaijinbu point kunmanga taratret kunmanga kunithoi amadi kunmanga taratret set ahum sinoda maithiba piduna tournament asigi winner oikibani tournament asigi best player da KYSU Karen Bikhok ki I Susin best striker amadi best setter gi manada club asigi TS Malemganba amadi KS Jotin takre best defender gi manada SBA Sekmaijin gi MD Amuna takhi winner over team da Lupalising Tara, runners of Taraba, team da Lupalising Nepal, Amadi, best player, best setter, best defender, Amadi, best striker da Lupa Songa Songa PK. South Asia Students Olympics Committee na Sinduna, Bhutan ki konungda tha sigi taramapal degi kumathoi fawba pangthokiba First South Asia Students Olympic Games da India ki mahut Sinduna saruk yaruba Manipur ki judoka mangana gold ani amadi silver ma phanglakre medal phanglaba Sanori Singh adudi KG Humbudara Humdoi Makhagi Kanglufta Ningthaujam Suresh KG Humdoi Makhagi da Tongbam Gita Manina gold loki KG Nepu Nepal Makhagi Kanglufta Nomaikapam Gunilemana silver lorki India ke course oina saluba mainam calendro amadi Sanori Singh ngasi airport ta thunglakre makhoibu Students Olympics Committee ki secretary Dr Sandy Kumar amadi Mayanfal gi miyamna harauta yamna okre All India Football Federation Makada D license course amadi grassroots development course pangtholagni hari English ningthina ngangba amadi ibangamba hauzik sanariba nupi gi national player sing courses surgaba yagani nupi machage grassroots course sahi sigi jun gi aroiba sayol amadi AIFF D license course na junamadi July thada pangthokani hari sarugani ba sanor singna tha sigi kuntaruki nungtilfung ohungi mamangda amphagi secretary dagi akupa marol Khangbaga loinana mari leinaba se sangsing pisilpa yagni hari housing asinong bi okiba enga sagi pau pijri ICAR Lampel Party ki phongba pau gi matungina ngasi khwaidi saba degree Celsius kuntra dasmik ahum khwaidi ingba degree Celsius taramapal dasmik manga nungsita yawba ising manel gi sang eukta sada marphumatoi nungtildana sada homphomdoi nongju gi sang taruk dasmik nipal mm ni loisilakpada ngasi muri boxing amukana pijri Juko Tampakta Nagaland na Manipur gi lam loksilakpabu yaningdaba phongdoktuna sathariba pung kungamari gi general strike na mohsagi punsida akaima pire Manipur gi Sanori Singhi amadi sai gi awara pa khudimak athubu matamda pigini haina Youth Affairs and Sport ki Union Minister Sarvananda Sonowal na haikre amadi Mayai kabasinjak sizinaba nahani na pikliba nupa masama langol da sabaloi driba yum amagi ising tankida pung amarom tingduna thamanle Nasigri ISTV ni video pau matang slow dire me tabre purong po amukana